yam chow na headline tawraga pide ko gi Biren ge magi audio clip haibedu Semjin Sajinba haiba makak thokla pauza sigi audio clip sigi matang da yam sang na chatharaga lakpa ma oibnina oza soi matang sa koi karamba mawngda khanaba yai aduga hojik bawbagi oiraiba phibam sida oza kamai yengba oza sana jiki Manipur gi former chief minister Biren na aikoi gi mana magi ni khara magi punminnabada mana haigibani Manipur gi 2020 gi match dagi hawreiba irang siga mari lenana tongan ba charge mayam ama allegations mayam ama madu ahanbada beware na ponga kolakwa agi mayam di matang barel lenara yam tanare moina true lab sana forensic lab amagi private lab amagi true lab na test over matamda madugi audio tape si leak origo audio tape si Biren masama kini haibasi 93% si chumme haibana true lab na haibani adubu true lab na haiba report na final oiba no tawdabadagi matang government ki respondent ki mai kai dagi haitare human rights organization na magi pasabushan gena tharai ba kolei ba petition adugi mayokta government ki respondent oina dagi solicitor general of India to some heta hoy ke gena left na potana government ki mai ke dagi mai tawna tawraga lakta di mamai thanda magi voice to content do original oibra oidebra haje madu changdam nabada scientifically madu fit oide na tiksa be aiba pochini aduda narang ko na pi hije petitioner na madu asagi kenogi kambu da haitare National University of Forensic Science lab ki kambu da madu moina makata na hangingba potningba hangba yana na bagi pot di piri aduga loina na aduda jiga akadru poti kari maiba matamda mayam viral oidana Biren na adugumba tuk chawba yamna sathiba haitare crime ama commit tawre haibagi audio tape si leak oidana viral oidana magi matakta tawta mayam se madu makti ngarangi Supreme Court na prihiba pochina madu di changtho ani na kalle aduga loina na adu changtho koduna nakala morom da tarakada bageno na Biren da magi ngarangi Supreme Court ki geno jina jiki report china piraposina maru warka na mangonda Biren da moral boost up aba adum soidena pigane na kalle aduga makata ba jiki ngarang bhaugi laigi dugi matungina ko na pirisi jiki lakada mo tangi chamber gi 8 poirongone na kalle aduga amu makata na kana gi bau ko na kari harakada gi haito ko na hai pagi magi ko final Supreme Court ki final judgment do adu laktu ba bau de koi ngai ga tai haidana adumai tawraga thambedesi